Kurumjari. Northeast Window TV na sandokchari banung thigi pau miyeng tabiri papunda mapu ahanba maktada taram nokchari. Ngasi Imphal da phone kiba marueba pauche singi manungda marueba pauche oriba huye lampau gi editor gi ayaba lawjaraga pauche sa phone kiba marueba pausing pathokchari. Ahanbada local news. Chief Minister na luchingduna Assam da BJP mira ki board khongkre jaribon gi laishung khogi niyam na BJP da board PVU Khemchan. Ngarang ayuk Jiribam district da makta National Highway Kuntraгаtareta Imphal thado ki Chief Minister na luchingba MLA Kharana amasung BJP Manipur Pradesh ki President A Sardana thasi ki mapan da pangthokadoriba Assam Assembly ki mikal da Hailakani constituency ki jaribon gi Laishum khulda election campaign pangthokna khuladu gi miyamna BJP ki mirepta vote PBU haina vote concrete Hailakani Assembly constituency da BJP ki mirep oriba Dr. Milondas ki damakta jaribon gi laishum khulda vote Chief Minister na hai leibaga sigi Northeast states in the yaudana India chokatpa yaroi haiba wafamasi BJP khaktana haibani Khada hojiga samgi konongoi riba Guwahati chokale hadiduna jaribon gi miyamna BJP da board PVU haiki Hailakandi AC da party gi mirep oriba Dr. Milondas asi sankhadagi horakpani Mahapu mirep ohelakdibasi party gi chapchaba firep ni haiki Campaign asi sarug yakhibi BJP Manipur Pradesh ki President A Sardana su Assam ki jaribonda Manipur ki Chief Minister na amana lakpasi laikhidraba Moirang Koiring amasung Risang Kaising ki matungda Y Khemchan ahum subani haiki Mirep oriba Dr. Milondas campaign asi sarug yaraduna Constituency asi lairiba Manipuri voters singda karigumba mahakna mai paklabadi Assam da Manipuri Autonomous Council gi damak demand tariba asi fangana bahona gani hainasu wasaki campaign asi ki manung channa Chief Minister na Nauria Fulogi jari bonda laiba ningsing khubam da chatuna laikhidrabagi mafamda ikai khumna bot pagalonena mahaki imung manungi miyoi singasu wari sanaki ani shubha campaign na Chief Minister na luchingba Manipur gi mihut singna Assam ki Kasar district ki Barak Valley ki Udarwon constituency ki Rongpudo su BJP gi mirep oriba Rajdeep Goyal gi damakta vote khongki campaign asida Chief Minister Himanta Biswa Sarma na Manipuri language po Assam gi official language ama oihanbiki bani hairaduna Assam gi Manipuri miyam na mahak na luching balenga ka thazaba thambiu haiki Kasar gi miyam da Chief Minister na makha tana hai Kasar gi miyam na Manipur bu matam pumna makanungshi Manipuri ningthona su Kasar da toina chatuna Manipur gi issue singi matang da khanda ningnaba laiki maram di Kasar si Manipur gi di lawsing gi pukaini haiki Assam da hokraba Chief Minister gi punsigi tangkak singning singduna mahak na hai kumja lising amaga chamapan ga marfugani thoida All Assam Taekwondo Association le khibaga loinana Assam da Taekwondo samasana tambina bagi damakta mafung kaya da lakre Nalbari Dibrugarh amasung Kasar da su Taekwondo tambiba lakre maram asina Assam haiba maming asip palakpada aigi thamoi da nungshiba fawi haiki Chief Minister na luchingduna ngasi chathakiba campaign da BJP gi MLA taresu sarugyaki Let me know you was a transport department di Tungi Jirigi Lauraga mihut khalabadi corruption tawraga matik chada bamiyoi thabak khanbaga manai mimol Nikhalda afaba mihut khanba haibasi miyangi hakni amasung college ki oza yauna afaba doctor amadi engineer khanbaga chap manai adubu sel lauraga mihut khalabadi senja thumja tawraga matik chada bamiyoi khanbaga chap manai hairaduna corruption tawraga khankiba miyoi singna afaba tawrakpagi mahutta ona taina banga ka tawra I haina Congress ki MP Dr. Angomcha Bimol akoijamna phongdokri Wafam asingasi kumbigi ivudo sandhong harautel laibungda miyam amasung miyam gi lengak haiba pandamda pangthokiba Congress ki nomagi oba political conference da sarug yaraduna phongdokibani MP na hai India asi democracy chatpa laibagina miyamna MP amasung MLA lengak singbu apamba khange ngami khaloi ngami haibasi Manipur gi miyamna khangna aihakpu MP oina khanbiduna parliament Manipur gi issue kaya lauba ngamnibani Aigi mamangda Manipur gi MP kaya laikre adubu makoina kanigi damakta parliament lauba ngamjubano hangki
Thabak khanba matamda law yolaga lupa lak lak na khuzingoiraga pibagum MP MLA khanbagi mikhal dasu lupa crore na khuzingoiraga hotnaba yaurakle mi amamamda lupa chawnga natraga lupa lising amakhak yaurakpagi wani adubu aihakna vote lepagi nomination paper file tawba matamda lupa crore kaya lairabage haina hanglakpa yauki asumna miut khanbada corruption tawkiba singna miut oiraba matungda mahakna tingkiba sel hanjinnaba hotnabada miyamgi thabak paikhalakpada amuk sel khongatkiba ngaktani malam asina masigi chanabi asi thukaina makata nak thoktana ba mihut khanba matamda sel laudana afaba lairik haiba miyamgi tungi asama miyeng uraga thabak tawgada miyoi khalasi haiki ngasigi conference asi MPCC ki election campaign committee ki chairman suwariba MLATH Lokeshwar Hialam ACG Hanagi MLA Elangbam Dijamani MPCC ki general secretary Ningthaujam Popular su Sarukyaki Panbayabadi Mathang Chahi ki angan basarukta pangthok from Tholiba Tarahumde Shuba Manipur Legislative Assembly ki Mikalda Dr. Khangimam Rameshna Kumbi Assembly Constituency da Congress Midep Oyana Thaurang Tawraklibani Lairadi iwana vole pakpada pamde nang matik sate na thada bangam gadabani atopamda madugumba mathona laiba tholakanda ni linthoi ngambi panbada pakkadoriba nupilan panbada atha wahan thok tholakadoisa adumba gat yaurakanda ni adu yaudaladi chindang hanga tawna yaroi manungdagi tholakadaban harau kumai tahan biganu handaki election se munna khanbiu gat lairadi iwana vole pakpada pamde nang matik sate na thada bangam gadabani atopamda madugumba mathona laiba tholakanda ni linthoi ngambi panbada pakkadoriba nupilan panbada atha wahan thok tholakadoisa adumba gat yaurakanda ngasai se college gi oza khanma natraga doctor engineer khaliba officer duna hey ai leipak ni doctor afaba hi khalobuna phai natraga di hayem pheba mam chokani ai ngonda no rupa la kun piraga ma khaloi do mathau ta de tin chokani ai beje khalo da di hay miyam pu wane na khaloba ai oi jaba rupa la tara kun du phangaga thabak khanma natabida ai oi jaba thadok sage mat kul rupa la kun du pimo ai handa ke parikha se handa khalib se afaba mi khannani ai oi jaba du yengaga khaloi haina thagala kana natro khoina mi afaba khanma ngam doisa adumai tawdana manipur da leibiri ba praja singna su miyam na semjaba miyam gi lainga miyam gi damakta semjaba na leiriba ganatantra chatpa hai english na democracy hai sida leiba miyam singsena ai gi nga haki oi jaba thadoga ai gi layen bigiba ai gonda jingha piramba ai gi luhongda mateng pangamba ai gi sorata pisa piramba asigumba ai gi khajik khajik oi jaba je thadoga leipa miyam gi oi ba thabak torakaba National News amuk pathok chari missing hingalakpa lakshin bangamlaba state sing delimitation da Lok Sabha gi seat mangloi Modi missing hingalakpa lakshin bangamlaba state sing delimitation torokpa matamda Lok Sabha gi seat sing mangloi haina PM Modi na Kerala da mikhal ga mari leinana pangthokpa rally da fongdokre Modi na hai parliament ki lower house the seat masing hengana ba thaurangli basina state kudimakta kudong chaba fanghangani tha se ki tara tarukta lengak na kauriba parliament ki special session asi state sigi lok sabha ki seat sing mangana bagi pandam dani special session asida nupi gi damakta reserve tawduna thamlaba seat sing asi ahenba seat sing oina khaidokpaga loinana lok sabha gi aponba seat masing hengat hangadabani khongthang asi kha thangba india da leiriba state sing da chawna khudong chahangani haiki hauzi leiriba lok sabha gi mawang matawasi kumja lising amaga chamapan ga humdra ga mathoi gi census ki matung ina semkibani marfuga mari shuba constitutional amendment act 2001 gi matung ina Constitution singdagi boundary singasi kumja lising ani ga kunga ki matungda pangthokpa ahanba census pawba lenghandana thamkhrabani tha asigi amadagi haukiba mikok thibagi thabagasi mathang chahida loishingadabani mikok thiba haukiba ga loinana India gi kha thangba sarukta leiriba missing hengat lakpagi chang nemba state sing asida center lengakta population the based over delimitation na India gi awang thangba saruk amadi mayai da leiriba state sing da chawna khudong chaba pikhragani haina nungnangba fongdoktuna lakibani
Nauba AI171 kai ki bagi black box data puthokadabani victim singi imung manung Ahmedabad Air India gi flight AI171 kai ki ba tha tara mapum fakraba matung thodok aduda miyoi chani ga humpu laikidaba adugi justice purakpa ngamnabagi damak kai ki ba plane adugi black box data puthokhan biyu haina victim singi imung manung da PM Modi da chairwal piduna taksinkri Aganitoida Air India gi flight AI171 London tamna paina bagi damakta Sardar Vallabhbhai Patel International Airport gi paikhat pa kai ki bani thodok adu da plane adu da tonglaki ba miyoi chani ga nifu nithoi gi manungda chani ga nifu mathoi siki amasung leimai da leiramba atopa miyoi 18 su siki bani Victim singi imung manungi miyoi singna phongdok ki bada plane adu kamdong na kai ki bano haibagi achumbadu aikoi khangba pami tha tara helaklaba fawba aikogi icha isu sing amadi ima ipa sing adu karamba asoiba leibadagi sikhibano khangba ngamdana leirapasi khoirang khoishaunaba poi ngasimaksu aikogi yum singda mention ba ngamlaroidaba ahongba ama adumak leiri maram aduna victim singi imung manungi miyoi singi khanbiduna mari leinaba singda plane asi kai kibagi black box data puthokhanana ba PM Modi na takshin biu haiki Nitish Kumar April tarada Rajya Sabha gi MP oina wasak lauragani Bihar gi CM amasung JDU gi Chief Nitish Kumar tha sigi tarada Rajya Sabha gi MP oina wasak lauragani wasak lauraba matungda Bihar gi anoba cabinet sembagi matangda Nitish Kumar yauna BJP gi Central Leadership amasung NDA gi mapang oiriba party gi luchingba sing yauna khana nainaragani hairi Nitish Kumar Bihar Legislative Council gi member oibadagi tokrabani mahakna CM oirambadagi Rajya Sabha da chatnapa honarakibasi mamangthagi anganbadagi haurakibani amasung Rajya Sabha gi mikhalda mai pakpadagi khongthang asi thuzalakibani NDA nasu Nitish Kumar gi khongthang asi thakatpa phongdokhibaga loinana khongthang asi da kanagi su thawishin yaudi haina sengdorakiba laikri JDU gi hanagi MP Chandeshwar Chandravanshi phongdokhibada Nitish Kumar na Bihar pu chawkhanhanaba angamba thakta honaraki Haujikti mahak Delhi da chatkragani adubu Bihar gi politics ta Nitish Kumar gi achauba kutfam amadi adumak laikigani Nitish Kumar na thamlamba chawkhatpa Bihar amagi miyeng adumak lenghandana thamduna thabak tawkhigani haiki International news tamuk pathokchari Iran gi landa China na AI season aduna US lami gi aron athop sing khangdokli report Iran gi lan asina China gi firm singna artificial intelligence AI amasung open source data season aduna US lami gi aron athop sing khangdokli haina Washington Post na report tawtli China gi firm singna US lami gi aron athup khangdokpagi thabak chatharibasi Washington da inaunauba issue ama oirakpaga loinana khongthang asina lanfam da US lami gi kudong theningai oirakpa yabagi machak ama oire haina media na report tawrakre Washington Post na makha na phongdokhibada China gi private company singna masingam kalakpaga loinana intelligence tool sing yolakpa asina US lami gi aron athop sing miyam da khanghali China na Iran gi landa hakthingna na saruk yadrabasu AI amasung open source data gi matingna US lami gi aron athop sing khangdokliba asina hena khudong thiba tholakpa yabagi oithokpa leire China gi firm singna satellite imaginary flight trackers amasung shipping informations na chingba Middle East mathau tawriba US military gi maruiba lalong sing khangdokpada achoba thodang lauri hairi Chayol manga shuraklaba Iran gi lana si hek hokibadagi China na AI amasung open source data gi matingna US lami gi aron athop sing khangdokpagi mat thabak chathaduna lakli haina Washington Post na makata rakhi Pakistan ki defense minister na India ki Kolkata da landagani haikri
India na Pakistan ki mathakta chumdaba operation chaithaраклабadi Pakistan su madugi paukum chapcha na pibada natana India ki achauba city ama oriba Kolkata da landagani haina Defence Minister Khawaja Asif na phongdokre Khawaja Asif na ngarang India ki mathakta checks in warol thamnaduna hai yumlon nari balaibak ani ki marakta tungda umkhanna ba thoraklabadi Pakistan na ngamkhai gi saruk singda landaba khakta natana India ki mayai chabukta landagani amasung Kolkata bu khwadi ki maruai ba target oigani hai ki Pakistan ki Sialkota Paumi Singh da wangang laduna Khawaja Asif na India na kanglon kai na Pakistan da operation chatharaklabadi Pakistan su makoi gi territory da changsinduna makoi gi yum sing da air strike chathagani hairi India ki Defence Minister Rajnath Singh Kerala da pangthokpa thoram amada Pakistan na India ki mathakta terrorist season aduna landaraklabadi chapchana thingnagani haina phongdokraba matungda Pakistan ki Defence Minister Khawaja Asif na matungda ungkhanna bathoraklabadi India ki achauba city Kolkata da landaduna loishingani haiba wafam phongdokhibani mamang chai gi April 22 da terrorist singna Pahalgam da leiba koifam amada landaduna miyoi kaya hatkraba matungda leibak ani gi marakta numit marini gi land song aduna lakhibani India Pakistan gi High Commissioner oina mathau toramba Abdul Wasin na numit kharani gi mamanga yamna ungkhanna bagi machak oiba yaba wahi sing phongdokhibaga loinana India ki achauba city singda landagani haikibani Aroibada Brazil gi apepa aircraft ama restaurant da thomjinbadagi kaikre miyoi mari sirigi Brazil ki khathang bada leiba Rio Grande do Sul state apepa aircraft amana Restaurant amada thomjinbadagi mai horaktuna miyoi mari shenkre haina Dimetro Pauche rina report tawrakre Brazil gi local time da ayuki pung 10 minute kuntra rom tarakpa aduwaida aeroplane kaibagi thodok thokiba aduda pilot yauna passenger ahum sikhi shikiba miyoi mari gi manungda matai manau amasu yauki hairi aircraft aduna Brazil gi Capão de Cano airport ta takibada restaurant adu thomjindringai mamangda runway gi manaka leiba pol amada yeshin kibani hairi khudong thiba thodok thokpa matam aduda restaurant adu thonglolambana hena misimina yaukidabani adu moinama khongna chatpa miyoi kharadi shokhi haina video capture singdagi khangbangam ki hairi aircraft aduna restaurant adu thomjinba matamda mai chaki haina Dimetro na report tawropaka loinana aeroplane kaifam kayada Miyosing thodok thokraba matungda civil defense team na asoy angam yaudana kanba ngamkre hairi local officials singna phongdorkiba warol amada anakpada leiba dukan sing thonglo na rambana hena khudong thiba nangkidabani hairi Norris Window TV na sandok chari ba nungtigi pau patok chaba matang sa losinjari miyeng tabiri ba pumna mapu amuka suhana kurumjari